Wildlife Institute of India, Manipur Forest Department, AMASUNG RAINFOREST Club of TAMENGLONG na SHINDUNA NUMIT ini CHUPNA CHATHAKHIBA SEP Amur Falcons campaign gi Sharuk amu Oina TAMENGLONG district da LEIBA United Builders School gi MAHEIROI singna Shoktuna Leiramba Amur Falcon kaya Kanba Ngamkhre Amur Falcon sing adu makhoi gi saktapam oiriba TAMENGLONG da LEIBA Chiwalwan da Shoktuna Leiramba dagi Kanba Ngamkhibani MAHEIROI sing aduna uchek adu kallaba matung Mathau taba layeng chathanabagi damak RAINFOREST Club of TAMENGLONG da khusingna hairi MAHEIROI singna uchek asibu kantabu hotnabada lawkhiba thaudang aduna apikpa khongthang kyana wildlife conservation da achawa thaudang lawri haibasi mayek sengna takpa ngamle khongthang asna hawrakliba mirol singda uchek asibu kanbagi tangai fadaba sing adu mayek sengna khanghanba ngamle SEP Amur Falcon campaign asida mapangal leba binoculars sing sizinaduna MAHEIROI expert amasung official singna numidangi matamda track tawki